ꯑꯍꯥꯟꯕꯃꯛꯇꯗ ꯀꯩꯂꯪꯀꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯅꯈꯤ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯀꯌꯥꯅ ꯊꯥꯖꯅꯅꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯂꯣꯏ ꯍꯥꯏꯕ ꯉꯝꯗꯦ꯫ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯃꯌꯥꯝ ꯑꯁꯤ ꯀꯅꯥꯅ ꯀꯅꯥꯕꯨ ꯈꯪꯕ ꯉꯝꯕꯒꯦ? ꯈꯜꯂꯨꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯅ ꯄꯨꯟꯁꯤꯒꯤ ꯃꯥꯏꯀꯩꯁꯤ ꯂꯥꯟꯅ ꯆꯠꯈꯤꯗꯕꯁꯨ ꯅꯠꯇꯦ꯫ ꯏꯝꯐꯥꯜꯗꯒꯤ ꯌꯥꯝꯅ ꯊꯥꯞꯇꯣꯛꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯋꯥꯅ ꯌꯣꯛꯆꯔꯛꯄ ꯑꯕꯨꯡ ꯉꯁꯤꯗꯤ 12 ꯂꯣꯏꯔꯦ꯫ ꯃꯈꯥ ꯇꯝꯊꯈꯤꯗ꯭ꯔꯥ ꯇꯝꯊꯔꯔꯣꯏꯗ꯭ꯔꯥ ꯈꯜꯂꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯤꯉꯩ ꯑꯗꯨꯕꯨ ꯑꯕꯨꯡꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯇꯧ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯑꯍꯜ ꯂꯃꯟ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯃꯤꯁꯤꯡꯅ ꯑꯐꯕ ꯀꯣꯂꯦꯖ ꯑꯃꯗ ꯑꯦꯟꯇ꯭ꯔꯥꯟꯁ ꯌꯥꯎꯍꯟꯗꯨꯅ ꯃꯤꯡ ꯆꯜꯍꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜꯒꯤ ꯔꯦꯟ ꯑꯃꯗ ꯃꯃꯥꯒ ꯂꯣꯏꯅꯅ ꯂꯥꯛꯂꯦ꯫ ꯑꯕꯨꯡꯅ ꯂꯩꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯨꯝ ꯑꯣꯏ꯫ ꯃꯤ ꯌꯥꯝꯅ ꯂꯩꯖꯗꯕ ꯌꯨꯝ ꯑꯣꯏꯕꯅ ꯗꯂꯥꯟ ꯃꯊꯛ ꯑꯗꯨ ꯔꯦꯟ ꯑꯣꯏꯅ ꯊꯝꯕꯅꯤ꯫ ꯃꯤ ꯌꯥꯝꯅ ꯂꯩꯕꯗꯤ ꯑꯣꯏꯗꯦ꯫ ꯑꯕꯨꯡꯅ ꯊꯥꯔꯒ ꯃꯈꯣꯏ 4 ꯂꯩꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯆꯥꯎꯅ ꯂꯩ꯫ ꯑꯕꯨꯡꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯐꯖꯅ ꯂꯩꯌꯨꯀꯣ꯫ ꯁꯤꯗꯒꯤꯗꯤ ꯀꯣꯂꯦꯖꯁꯨ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯄ ꯅꯠꯇ꯭ꯔꯕꯅꯤꯅ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯄꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯅꯤ꯫ ꯑꯗꯣ ꯅꯪꯅ ꯑꯥꯗ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯣ ꯁꯤꯗ ꯌꯥꯗꯦꯀꯣ꯫ ꯐꯖꯅ ꯂꯩꯒꯗꯕꯅꯤ꯫ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯒ ꯐꯖꯅ ꯂꯣꯏꯅꯧ꯫ ꯐꯔꯦ, ꯏꯃꯥꯁꯨ ꯆꯠꯂꯒꯦꯀꯣ꯫ ꯐꯖꯅ ꯂꯩꯔꯣ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯆꯠꯂꯦꯀꯣ." ꯑꯕꯨꯡꯅ, "ꯏꯃꯥ, ꯑꯩꯒꯤ ꯕ꯭ꯔꯁꯀ ꯀꯣꯜꯒꯦꯠꯀ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯣ ꯂꯩꯕ ꯑꯣꯏꯅ ꯑꯗꯨꯝ ꯊꯣꯛꯃꯤꯟꯅꯔꯁꯦꯕ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯄꯨꯟꯅ ꯃꯃꯥ ꯃꯆꯥ ꯊꯣꯛꯂꯛꯃꯤꯟꯅꯩ꯫ ꯃꯃꯥꯁꯨ ꯑꯔꯥꯛꯄ ꯒꯥꯔꯤ ꯑꯃ ꯀꯥꯔꯒ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯕꯨꯡꯁꯨ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯩꯔꯒ ꯆꯪꯂꯛꯂꯦ꯫ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯃꯆꯨ ꯀꯌꯥꯅ ꯁꯪꯂꯕ ꯃꯁꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯇꯞꯅꯕ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯊꯦꯛꯇꯅ ꯆꯠꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯤꯡꯗ ꯍꯦꯛ ꯃꯃꯤꯠꯇꯨ ꯊꯝꯂꯨꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯅ ꯆꯪꯒꯗꯧꯔꯤꯕ ꯔꯦꯟ ꯑꯗꯨꯗ ꯆꯪꯈꯤ꯫ ꯑꯕꯨꯡꯁꯨ ꯌꯦꯡꯂꯗꯨꯅ ꯃꯊꯛ ꯇꯝꯅ ꯑꯗꯨꯃꯛ ꯀꯥꯈꯠꯈꯤ꯫ ꯃꯣꯅꯤ ꯑꯕꯨꯡꯅ ꯂꯩꯔꯤꯕ ꯀꯥ ꯁꯥꯜꯂꯤꯕ ꯚꯔꯥ ꯃꯄꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯣꯅꯤꯒꯤ ꯕꯕꯥꯁꯨ ꯃꯃꯥꯁꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯂꯣꯏꯅ ꯇꯧꯏ꯫ ꯑꯗꯨꯅ ꯌꯨꯝꯗ ꯄꯥꯛ ꯂꯩꯇꯦ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯃꯇꯝ ꯑꯁꯤ ꯃꯣꯅꯤ ꯃꯊꯟꯇ ꯌꯨꯝꯗ ꯂꯩꯒꯜꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯕꯨꯡꯁꯨ ꯀꯣꯂꯦꯖ ꯑꯍꯥꯟꯕ ꯀꯥꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯗ꯭ꯔꯦꯁ ꯅꯥꯟꯅ ꯁꯦꯠꯂꯒ ꯀꯣꯂꯦꯖ ꯀꯥꯔꯛꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯀꯥꯔꯛꯄ ꯑꯣꯏꯕꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯀꯦꯃꯤꯁꯇ꯭ꯔꯤ ꯀ꯭ꯂꯥꯁ ꯃꯇꯝꯅꯤ꯫ ꯅꯨꯡꯁꯥꯅꯒ ꯅꯨꯡꯁꯥ ꯁꯥꯔꯗꯨꯅ ꯕꯣꯔꯤꯡ ꯌꯥꯝꯅ ꯆꯨꯔꯝꯃꯤ꯫ ꯑꯕꯨꯡꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯍꯥꯏꯐꯦꯠ ꯍꯦꯛ ꯌꯦꯡꯂꯨꯏ꯫ ꯃꯣꯅꯤ ꯃꯄꯥꯟꯗ ꯐꯝꯂꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ꯫ ꯑꯕꯨꯡꯁꯨ ꯃꯣꯅꯤꯒꯤ ꯐꯖꯕ ꯁꯛꯇꯝ, ꯂꯧꯊꯣꯛ ꯂꯧꯀꯣꯏ ꯂꯩꯇꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ, ꯋꯥꯡ ꯆꯥꯎꯔꯕ ꯁꯕꯥꯟ ꯀꯌꯥ ꯑꯁꯤ ꯎꯔꯒ ꯃꯣꯅꯤꯗ ꯋꯥꯈꯜ ꯑꯃ ꯇꯧꯔꯛꯏ꯫ ꯃꯣꯅꯤꯁꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯑꯕꯨꯡ ꯇꯝꯅ ꯂꯨꯔꯛꯅꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯍꯦꯛ ꯌꯦꯡꯂꯛꯏ꯫ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯃꯣꯅꯤꯅ, "ꯑꯩꯈꯣꯏꯗ ꯂꯩꯕꯗꯣ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ?" ꯑꯕꯨꯡꯁꯨ ꯊꯥꯖꯗꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯄꯥꯈꯠꯄꯣꯏ ꯏꯀꯥꯏꯕꯣꯏ, ꯍꯣꯏ ꯃꯥꯅꯦ." ꯃꯣꯅꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ, "ꯑꯗꯨꯗꯤ ꯄꯨꯟꯅ ꯍꯟꯃꯤꯟꯅꯈ꯭ꯔꯁꯤ." ꯑꯕꯨꯡꯁꯨ ꯆꯥꯟꯁ ꯑꯃ ꯐꯪꯂꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯍꯣꯏ ꯍꯥꯏꯔꯒ ꯄꯨꯟꯅ ꯑꯗꯨꯃꯛ ꯍꯜꯂꯛꯃꯤꯟꯅꯔꯦ꯫ ꯑꯁꯨꯝ ꯂꯣꯏꯅꯔꯛꯄꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯗ ꯅꯠꯇꯅ ꯅꯨꯡꯁꯤ ꯋꯥꯍꯩ ꯑꯁꯤ ꯐꯣꯡꯗꯣꯛꯅꯗ ꯇꯥꯔꯕꯁꯨ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯞꯅ ꯏꯟꯁꯤꯜꯂꯛꯄꯒꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯅꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯀꯣꯂꯦꯖꯀꯤ ꯐꯥꯔꯁꯠ ꯁꯦꯝ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨ ꯌꯥꯎꯁꯪꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯀꯣꯂꯦꯖ ꯁꯨꯇꯤ ꯑꯣꯏꯔꯝꯃꯤ꯫ ꯔꯦꯟꯠꯇ ꯂꯩꯃꯤꯟꯅꯕꯁꯤꯡ ꯑꯗꯨ
ꯃꯍꯩ ꯃꯌꯨꯝꯗ ꯍꯟꯅꯈꯤꯕ ꯃꯇꯝꯅꯤ꯫ ꯔꯦꯟꯠ ꯑꯗꯨꯗ ꯑꯕꯨꯡ ꯃꯊꯟꯇ ꯉꯥꯏꯍꯧꯈꯤ꯫ ꯃꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯕꯅ ꯔꯦꯟꯠꯇ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯃꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯆꯤꯛ ꯆꯤꯛꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯃꯤ ꯂꯩꯇ꯭ꯔꯦ, ꯃꯊꯟꯇ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯕꯣꯛꯁꯔ ꯑꯃ ꯁꯦꯠꯂꯗꯨꯅ ꯂꯩꯕꯅꯤ ꯑꯕꯨꯡꯗꯣ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯣꯅꯤꯁꯨ ꯃꯤ ꯑꯇꯩ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯐꯤꯔꯣꯜ ꯐꯥꯎꯕ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯃꯣꯅꯤ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯑꯕꯨꯡꯗ ꯌꯦꯡꯂꯨꯕꯗ ꯂꯩꯔꯝꯃꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ "ꯍꯩꯃꯥ" ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯤꯁꯤꯡ ꯑꯗꯨ ꯐꯧꯔꯤ꯫ ꯑꯕꯨꯡꯁꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯗꯨꯅ ꯈꯨꯗꯩ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯁꯦꯠꯆꯤꯜꯂꯤ꯫ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯗꯨꯁꯨ ꯂꯤꯠꯁꯤꯜꯂꯤ꯫ ꯑꯕꯨꯡ ꯏꯀꯥꯏꯅ ꯃꯄꯥꯟ ꯊꯣꯛꯄ ꯇꯟꯗꯨꯅ ꯔꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯣꯅꯤ ꯐꯤ ꯐꯧꯕ ꯂꯣꯏꯔꯗꯨꯅ ꯑꯕꯨꯡꯒꯤ ꯊꯣꯡꯖꯤꯟ ꯑꯗꯨꯗꯒꯤ "ꯅꯐꯤ ꯅꯔꯣꯟꯗꯣ ꯈꯔ ꯁꯦꯠꯆꯤꯟꯕꯗꯤ ꯌꯥꯒꯅꯤꯀꯣ? ꯂꯥꯁꯇ ꯋꯦꯜꯀꯝ ꯇꯨ ꯃꯍꯥꯕꯂꯤꯒꯤ ꯋꯥꯔꯤ ꯇꯥꯖꯅꯤꯀꯣ ꯅꯪ?" ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯑꯕꯨꯡꯅ "ꯑꯁ ꯁꯤꯗꯤ ꯀꯥꯏꯕꯅ ꯆꯤꯛꯂꯦ" ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯗꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯁꯤꯟꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯣꯅꯤꯅ "ꯑꯕꯨꯡ, ꯅꯪ ꯀꯩꯅꯣꯝꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯂꯥꯛꯑꯣꯕ." ꯑꯕꯨꯡꯅ ꯇꯣꯏꯂꯦꯠ ꯔꯣꯝꯗꯒꯤ "ꯑꯣ, ꯃꯅꯨꯡ ꯑꯆꯧꯕꯗ ꯆꯪꯉꯤꯌꯦ, ꯂꯣꯏꯗꯧꯔꯦ, ꯂꯥꯛꯑꯒꯦ." ꯃꯣꯅꯤꯅ "ꯅꯪ ꯑꯃꯕ ꯇꯣꯏꯂꯦꯠꯀꯤ ꯃꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ, ꯑꯩ ꯉꯥꯏꯔꯕꯅꯤꯀꯣ." "ꯍꯣꯏ, ꯉꯥꯏꯔꯝꯃꯣ." ꯑꯕꯨꯡ ꯂꯣꯏꯔꯗꯨꯅ "ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯗꯩꯗꯨ ꯁꯦꯝꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯣꯅꯤꯅ "ꯑꯩꯒꯤ ꯔꯨꯝꯗꯅꯤ, ꯑꯃꯨꯛꯇ ꯂꯥꯛꯑꯣꯕ." ꯑꯕꯨꯡꯅ "ꯑꯦ, ꯅꯪ ꯔꯨꯝꯗꯗꯤ ꯑꯩ ꯀꯩꯗꯧ ꯆꯪꯗꯣꯏꯕ?" ꯃꯣꯅꯤꯅ "ꯑꯣ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯑꯩꯒꯤ ꯐꯃꯨꯡꯁꯦ ꯑꯁꯣꯝꯗꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯁꯤꯗ ꯊꯝꯁꯦ ꯇꯧꯕꯅꯦꯕ, ꯑꯗꯣ ꯑꯩ ꯏꯊꯟꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯒꯤꯅꯤ, ꯅꯪ ꯑꯝꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯕ, ꯌꯥꯅꯤꯡꯗ꯭ꯔꯥ ꯍꯥꯏꯔꯣ?" ꯑꯕꯨꯡꯁꯨ ꯆꯥꯟꯁ ꯂꯧꯁꯤꯜꯂꯒꯦ ꯈꯜꯂꯗꯨꯅ "ꯅꯪꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯂꯩꯔꯕꯅꯤ." ꯑꯁꯨꯝ ꯍꯥꯏꯅ ꯑꯕꯨꯡꯁꯨ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ꯫ ꯑꯕꯨꯡ ꯃꯣꯅꯤꯒꯤ ꯔꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯔꯨꯝ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ, ꯁꯤꯠꯁꯨ ꯅꯥꯜꯂꯤ, ꯏꯪ ꯍꯦꯛ ꯂꯥꯎꯏ꯫ ꯆꯪꯕꯗ ꯍꯪꯒꯣꯏꯕꯒꯨꯝ ꯇꯧꯏ ꯑꯕꯨꯡꯁꯨ꯫ ꯑꯕꯨꯡꯅ ꯁꯤ ꯄꯥꯏꯔꯣ, ꯁꯤ ꯑꯣꯏꯅ ꯊꯥꯡꯒꯠꯂꯁꯤ." ꯃꯣꯅꯤꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯊꯥꯡꯕ ꯍꯧꯏ꯫ ꯑꯗꯨꯒ ꯀꯥꯡꯈ ꯃꯈꯥ ꯑꯗꯨꯗ ꯃꯣꯅꯤꯒꯤ ꯃꯇꯠ ꯃꯔꯥꯡ ꯐꯤ ꯈꯔ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯑꯕꯨꯡꯁꯨ ꯋꯥꯈꯜ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯣꯅꯤꯅ "ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯑꯃꯨꯛ ꯌꯦꯡꯂꯤꯗꯨꯅ? ꯁꯤꯗꯤ ꯑꯩꯒꯤ ꯗ꯭ꯔꯦꯁ ꯉꯥꯛꯇꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯊꯣꯔꯛꯄꯁꯤ ꯂꯣꯏꯔꯦ, ꯅꯣꯡ ꯈꯥꯛꯄꯒꯨꯝ ꯍꯦꯛ ꯍꯧꯏ꯫ ꯑꯕꯨꯡꯅ "ꯑꯁ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯈꯠꯇꯤ ꯈꯠꯄꯖꯥꯠꯅꯤꯍꯦ, ꯊꯣꯛ ꯂꯥꯎ ꯀꯣꯏꯊꯠꯂꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗꯨꯝ ꯑꯣꯏꯔꯦꯅꯦ." ꯃꯊꯟꯇ ꯃꯔꯨꯝ ꯁꯣꯜꯂꯤ꯫ "ꯃꯣꯅꯤ, ꯅꯪ ꯅꯣꯛꯍꯧꯔꯣꯀꯣ, ꯀꯣꯟꯅ ꯁꯦꯝꯃꯁꯤ, ꯑꯩ ꯆꯠꯂꯒꯦ." "ꯌꯥꯔꯣꯏꯍꯦ, ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯝꯃꯣ ꯍꯥꯏꯕ, ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯦꯝꯕꯤꯅꯕ ꯃꯤꯒ ꯂꯩꯔꯔꯣꯏ." "ꯁꯦꯕꯥ, ꯑꯩ ꯅꯣꯛꯑꯔꯣꯏ ꯍꯥꯏꯕ." ꯑꯗꯨꯕꯨ ꯍꯤꯒꯠꯄꯗꯤ ꯑꯗꯨꯃꯛ ꯂꯦꯞꯇꯦ꯫ ꯑꯕꯨꯡꯅ "ꯑꯁ, ꯑꯩ ꯆꯠꯂꯒꯦꯕꯁꯦ, ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯗꯣꯏꯗꯤ." "ꯌꯥꯝ ꯆꯠꯅꯤꯡꯕꯩ ꯋꯥꯔꯣ? ꯐꯩ, ꯍꯌꯦꯡꯈꯣꯏ ꯀꯧꯅꯔꯔꯣꯏ ꯍꯥꯏꯁꯤꯅꯤ, ꯀꯣꯂꯦꯖꯁꯨ ꯆꯠꯃꯤꯟꯅꯔꯣꯏꯁꯤꯀꯣ." ꯑꯕꯨꯡꯅ "ꯑꯗꯨꯏ ꯅꯠꯇꯦꯕ, ꯐꯔꯦꯁꯦ, ꯊꯥꯡꯂꯁꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯅꯤꯅ ꯊꯥꯡꯅꯕ ꯍꯥꯏꯗꯨꯅ ꯅꯣꯟꯊꯒꯦ ꯇꯧꯔꯤꯕ ꯑꯗꯨ ꯍꯦꯛ ꯌꯦꯡꯂꯨꯏ꯫ ꯃꯣꯅꯤꯒꯤ ꯗ꯭ꯔꯦꯁꯇꯨ ꯑꯃꯨꯛ ꯎꯔꯛꯂꯝꯃꯤ꯫ ꯍꯥꯐꯦꯟ ꯑꯃꯒ ꯑꯀꯣꯠꯄ ꯐꯨꯔꯤꯠ ꯑꯃꯒ ꯈꯛꯇꯅꯤ ꯁꯝꯃꯔ ꯑꯣꯏꯕꯅ ꯂꯤꯠꯂꯤꯕ ꯑꯗꯨꯗ꯫ ꯃꯣꯅꯤꯅ ꯅꯣꯟꯊꯔꯛꯄ ꯑꯗꯨꯗ ꯎꯍꯩꯗꯕ ꯍꯦꯛ ꯃꯄꯥ ꯑꯗꯨꯗ ꯃꯤꯠꯐꯝ ꯑꯃꯨꯛ ꯍꯦꯛ ꯊꯝꯂꯨꯔꯦ꯫ ꯑꯕꯨꯡꯁꯨ ꯌꯦꯡꯁꯤꯟꯅꯗꯕ ꯁꯥꯔꯒ ꯑꯗꯨꯃꯛ ꯁꯣꯖꯥꯔꯒ ꯂꯩꯔꯦ꯫ ꯁꯦꯝꯕ ꯂꯣꯏꯔꯦ, ꯃꯐꯝ ꯆꯥꯕ ꯆꯥꯗꯕ ꯌꯦꯡꯉꯗꯨꯅ ꯊꯝꯂꯝꯂꯒ ꯑꯕꯨꯡꯁꯨ ꯔꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡꯗꯩꯗꯤ ꯑꯕꯨꯡ ꯑꯃꯗꯤ ꯃꯣꯅꯤ ꯑꯗꯨꯝ ꯐꯣꯟꯗ ꯃꯦꯁꯦꯖ ꯊꯥꯅꯕ ꯍꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯀꯣꯏꯕ ꯍꯪꯒꯣꯏꯕ ꯂꯩꯔꯛꯇꯦ꯫ ꯃꯦꯁꯦꯖꯇ ꯖꯥꯠꯀꯤ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫
ꯃꯣꯅꯤꯅ ꯍꯥꯟꯅ ꯑꯕꯨꯡꯗ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯂꯝꯃꯤ꯫ "ꯑꯣꯏ, ꯇꯨꯝꯃꯕꯣ?" ꯑꯕꯨꯡꯁꯨ "ꯇꯨꯝꯗ꯭ꯔꯤ." "ꯁꯨꯛ ꯊꯦꯡꯉꯁꯤꯕꯨ ꯀꯅꯥ ꯉꯥꯏꯔꯝꯃꯤꯅꯣ?" ꯑꯕꯨꯡꯁꯨ ꯐꯠ ꯂꯥꯎꯅ ꯐꯣꯟ ꯇꯧꯁꯤꯜꯂꯒ "ꯅꯪ ꯉꯥꯏꯔꯝꯃꯤꯅꯦ." "ꯑꯦ, ꯀꯩꯒꯤ ꯑꯩ ꯉꯥꯏꯔꯝꯃꯤꯅꯣ ꯍꯥꯏꯁꯦ?" "ꯅꯪꯒ ꯇꯨꯃꯤꯟꯅꯒꯦꯅ." "ꯑꯗꯨꯗꯤ ꯑꯩ ꯂꯥꯛꯑꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯃꯣꯅꯤꯅ ꯀꯛꯈꯤ꯫ ꯃꯣꯅꯤ ꯃꯃꯥ ꯃꯄꯥ ꯐꯃꯨꯡꯗ ꯆꯪꯕ ꯉꯥꯏꯔꯒ ꯑꯕꯨꯡꯒꯤ ꯀꯥꯗ ꯂꯥꯛꯑꯒ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯕꯨꯡꯅ ꯏꯄꯥ ꯄꯥꯈꯠꯂꯗꯨꯅ "ꯏꯃꯥ ꯍꯣꯏ ꯂꯩꯍꯧꯗ꯭ꯔꯣ? ꯑꯩꯗꯤ ꯁꯨꯝ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯕꯅꯦꯕ. ꯑꯍꯤꯡꯁꯤꯗ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯆꯠꯂꯣ, ꯏꯃꯥ ꯄꯥꯕꯨꯡꯅ ꯈꯪꯈ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯃꯤꯁꯤꯅ ꯇꯥꯔꯦ ꯍꯥꯏꯕ." ꯃꯣꯅꯤꯅ "ꯁꯤꯔꯣꯏꯍꯦ, ꯀꯩꯗꯧ ꯁꯤꯗꯣꯏꯅꯣ? ꯅꯪꯅ ꯇꯨꯃꯤꯟꯅꯁꯤ ꯂꯥꯛꯑꯣꯅ ꯀꯧꯔꯤꯗꯨꯗꯤ." "ꯐꯥꯒꯤ ꯇꯧꯕꯅꯦꯕ, ꯑꯗꯨꯗꯤ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ." ꯃꯣꯅꯤꯅ "ꯏꯁ, ꯀꯩꯅꯣ ꯅꯪꯒꯤꯗꯨꯗꯤ ꯑꯩ ꯏꯀꯥꯏꯕ ꯄꯤꯔꯤꯅꯤꯅꯦ." ꯑꯁꯤ ꯍꯥꯏꯔꯒ ꯑꯕꯨꯡꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯣꯅꯤꯁꯨ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯕꯨꯡꯁꯨ ꯌꯨꯅꯝ ꯍꯥꯏꯐꯦꯠ ꯅꯝꯃꯤ꯫ ꯑꯕꯨꯡꯅ "ꯀꯩꯅꯣ ꯅꯪꯒꯤꯁꯦ? ꯀꯩꯅꯣ ꯅꯪꯒꯤ ꯃꯅꯝꯁꯦ? ꯌꯨ ꯊꯛꯎꯕ꯭ꯔꯣ ꯅꯪꯕꯣ?" "ꯑꯩꯕꯨ ꯌꯥꯝꯅ ꯑꯣꯛꯇꯕꯤ ꯃꯥꯜꯂꯨꯔꯕ? ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯔꯤꯌꯨꯅꯤꯌꯟ ꯇꯧꯋꯦ. ꯑꯗꯨꯅ ꯕꯤꯌꯔ ꯊꯛꯄꯅꯤ ꯀꯩꯅꯣ. ꯏꯃꯥꯟꯅꯕꯤꯅ ꯅꯨꯄꯤꯗ ꯊꯛꯄꯗꯤ ꯍꯛꯆꯥꯡ ꯐꯩ ꯊꯛꯑꯣꯅ ꯍꯥꯏꯕꯒꯤ ꯊꯛꯄꯅꯤ. ꯑꯩꯅꯗꯤ ꯌꯥꯖꯗꯕꯅꯦꯕ. ꯌꯥꯔꯁꯤ ꯋꯥꯁꯤ ꯇꯣꯛꯑꯁꯤ. ꯇꯨꯝꯃꯁꯤ ꯂꯥꯛꯑꯣꯕ, ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯟꯖ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯑꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ "ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦꯕ, ꯁꯤ." ꯑꯁꯤ ꯍꯥꯏꯔꯒ ꯑꯕꯨꯡꯕꯨ ꯈꯪꯀꯣꯟ ꯍꯦꯛ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯑꯕꯨꯡꯁꯨ ꯍꯥꯟꯅꯗꯒꯤ ꯃꯣꯅꯤꯒꯤ ꯑꯆꯤꯠ ꯑꯀꯣꯝ ꯌꯦꯡꯗꯨꯅ ꯂꯩꯕ ꯃꯤ ꯑꯣꯏꯕꯅ ꯃꯣꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯑꯕꯨꯡꯒꯤ ꯋꯥꯈꯜꯗ ꯏꯅꯣꯠ ꯑꯃ ꯍꯥꯞꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯍꯦꯟꯅ ꯑꯄꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯔꯨꯝ ꯑꯃꯠꯇꯗ ꯑꯍꯤꯡ ꯊꯦꯡꯅ ꯐꯥꯎꯕ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯗ ꯀꯔꯝꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯒꯅꯤ? ꯉꯥꯏꯍꯥꯛ ꯄꯨꯟꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯃꯣꯅꯤꯒꯤ ꯃꯃꯥꯁꯨ "ꯍꯥꯏ ꯕꯦꯝꯃ, ꯅꯪꯕꯨ ꯅꯣꯠ ꯁꯤꯟꯒꯅꯤ ꯇꯧꯔꯤꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯃꯃꯥꯒꯤ ꯃꯈꯣꯟ ꯇꯥꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯏꯄꯥ ꯄꯥꯈꯠꯅ ꯃꯐꯤ ꯃꯔꯣꯟ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯐꯥꯛꯇꯣꯛꯑꯒ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯁꯤꯟꯕ ꯁꯥꯔꯒ ꯂꯩ꯫ ꯑꯕꯨꯡꯅ ꯊꯣꯡꯒꯤ ꯄꯣꯅꯥ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯊꯝꯃꯤ꯫ ꯃꯣꯅꯤꯒꯤ ꯃꯃꯥꯗꯨꯁꯨ ꯀꯧꯗꯨꯅ ꯑꯕꯨꯡꯒꯤ ꯀꯥꯗ ꯂꯥꯛꯏ꯫ ꯁꯣꯝꯗꯅ ꯑꯕꯨꯡꯗꯤ ꯄꯥꯈꯠꯄꯅ ꯒ꯭ꯌꯥꯟ ꯑꯃ ꯊꯣꯛꯇ꯭ꯔꯦ꯫ ꯑꯕꯨꯡꯒꯤ ꯃꯑꯣꯡꯗꯨꯗ ꯃꯣꯅꯤꯅ "ꯁꯦ, ꯅꯪ ꯁꯤꯗ ꯆꯤꯌꯔꯁꯤꯗ ꯐꯝꯃꯒꯅꯦ ꯂꯥꯏꯔꯤꯛꯁꯦ ꯄꯥꯕ ꯁꯥꯎ. ꯑꯩ ꯐꯛꯁꯤꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯁꯤꯟꯕ ꯁꯥꯒꯦ ꯍꯥꯏꯕ. ꯁꯦ, ꯊꯨꯅ ꯇꯧꯔꯣ." ꯑꯁꯤ ꯍꯥꯏꯔꯒ ꯀꯦꯃꯦꯁꯇ꯭ꯔꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯅꯣꯠꯕꯨꯛ ꯑꯗꯨ ꯄꯥꯏꯔꯒ ꯁꯤꯟꯕ ꯍꯧꯔꯒ ꯂꯩ꯫ ꯃꯣꯅꯤꯒꯤ ꯃꯃꯥꯅ "ꯂꯣꯏꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ, ꯊꯦꯡꯉꯦꯅꯦ ꯅꯣꯏꯕꯣ. ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯍꯥꯏꯕꯗꯣ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ. ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯇꯧꯔꯗꯤ ꯐꯩꯗꯅ. ꯉꯜꯂꯤꯉꯩ ꯇꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯗꯤ ꯈꯟꯗ꯭ꯔꯒ. ꯊꯦꯡꯉꯕꯅꯤꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯗꯨ ꯏꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯏꯔꯤꯛ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯔꯝꯕ ꯑꯗꯨ ꯎꯕꯗ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯃꯥꯅ "ꯑꯕꯨꯡ, ꯅꯪꯁꯨ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅ ꯂꯥꯏꯔꯤꯛ ꯄꯥꯕ꯭ꯔꯣ? ꯐꯩ ꯄꯥꯎ, ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯊꯦꯡꯅ ꯂꯩꯕꯗꯤ ꯐꯠꯇꯦꯀꯣ. ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤꯀꯣ." ꯑꯕꯨꯡꯅ ꯆꯤꯌꯔ ꯑꯃ ꯄꯤꯔꯒ ꯐꯝꯍꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯣꯅꯤꯅ "ꯏꯃꯥ, ꯈꯔꯁꯨ ꯋꯥꯠꯂꯤ, ꯍꯌꯦꯡ ꯁꯤꯜꯂꯒꯦ. ꯇꯨꯝꯅꯤꯡꯉꯦꯕ, ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯃꯥꯁꯨ "ꯍꯣ ꯐꯔꯦ, ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯊꯦꯡꯅ ꯂꯩꯔꯅꯨꯀꯣ, ꯅꯁꯥ ꯁꯣꯛꯀꯅꯤ. ꯏꯃꯥꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ." ꯍꯩꯔꯝꯂꯒ ꯃꯥꯡ ꯊꯥꯔꯗꯨꯅ ꯆꯠꯂꯤ꯫ ꯃꯣꯅꯤꯁꯨ ꯇꯨꯡ ꯏꯟꯅꯔꯒ ꯊꯣꯡꯖꯤꯟꯕꯥꯟ ꯑꯗꯨꯗ ꯃꯆꯤꯟꯕꯥꯟ ꯄꯩꯔꯞ ꯇꯧꯅ ꯆꯤꯡꯈꯠꯂꯗꯨꯅ ꯃꯤꯆꯤ ꯈꯠꯆꯤꯜꯂꯒ ꯊꯣꯛꯈ꯭ꯔꯦ꯫
ꯑꯕꯨꯡꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕꯗ ꯁꯣꯔꯒꯗꯨ ꯅꯦꯅꯥ ꯇꯥꯅ ꯍꯦꯛ ꯍꯣꯜꯂꯤ꯫ ꯄꯥꯈꯠꯁꯨ ꯄꯥꯈꯠꯅ ꯑꯕꯨꯡꯒꯤ ꯉꯁꯥꯏ ꯇꯧꯈꯤꯕ ꯑꯗꯨ ꯈꯟꯖꯥꯟꯅꯔꯒ ꯃꯊꯟꯇ ꯃꯃꯣꯟ ꯇꯧꯔꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃꯛ ꯍꯧꯈꯤ꯫ ꯅꯨꯃꯤꯠ ꯈꯔ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ꯫ ꯃꯦꯁꯦꯖ ꯊꯥꯅꯕꯗꯤ ꯂꯦꯞꯇꯦ, ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯕ, ꯆꯤꯔꯣꯜ ꯇꯧꯅꯕꯁꯨ ꯂꯦꯞꯇꯦ꯫ ꯅꯣꯡꯃꯁꯨ ꯅꯨꯡꯊꯤꯜ ꯑꯃꯅꯤ, ꯃꯤ ꯀꯅꯥꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯃꯕꯥꯅꯤ ꯈꯛ ꯂꯩꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯣꯅꯤꯅ ꯀꯧꯔꯒ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯔꯒ ꯍꯩ ꯆꯥꯃꯤꯟꯅꯩ꯫ ꯂꯣꯏꯔꯗꯨꯅ ꯑꯕꯨꯡ ꯀꯥꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯧꯒꯠꯂꯛꯄꯗ ꯈꯨꯗꯥꯡꯗ ꯄꯥꯏꯔꯗꯨꯅ ꯃꯣꯅꯤꯅ ꯌꯥꯝꯅ ꯀꯦꯁꯤꯟꯅꯅ, "ꯗꯗꯥ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕ꯫ ꯅꯣꯏꯖꯥ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯖꯗꯕꯅꯦꯕ꯫ ꯑꯗꯨꯕꯨꯅꯦ, ꯗꯥ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯔꯩꯕ ꯊꯧꯅꯥ ꯄꯥꯡꯒꯜ ꯃꯌꯥꯝꯕꯨ ꯈꯣꯝꯖꯤꯜꯂꯒꯅꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯗꯗꯥ, ꯅꯨꯡꯁꯤꯕꯧ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ"꯫ ꯑꯕꯨꯡꯁꯨ, "ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯗ꯫ ꯑꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯂꯥꯏꯔꯦ, ꯄꯩꯁꯥꯁꯨ ꯄꯥꯏꯗꯦ꯫ ꯅꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩꯗ ꯃꯣꯅꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯃꯟꯕ ꯋꯥꯈꯜꯅꯤ꯫ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤꯁꯤꯗꯤ, ꯀꯩꯝꯇ ꯈꯟꯒꯅꯣꯕ"꯫ ꯍꯥꯏꯔꯒ ꯃꯣꯅꯤ ꯑꯗꯨ ꯅꯛꯁꯤꯜꯂꯛꯏ꯫ ꯑꯕꯨꯡꯁꯨ ꯃꯣꯅꯤꯗ ꯄꯣꯖꯤꯇꯤꯚ ꯔꯦꯁꯄꯣꯟꯁ ꯑꯗꯨꯝ ꯄꯤ꯫ ꯃꯈꯣꯏ ꯑꯅꯤ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯅꯔꯒ ꯑꯕꯨꯡꯅ ꯃꯣꯅꯤꯕꯨ ꯐꯛꯂꯥꯡ ꯇꯞꯅꯞꯅ ꯏꯟꯁꯤꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯃꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯝꯂꯒ ꯑꯕꯨꯡꯅ ꯃꯣꯅꯤꯗ, "ꯕꯕꯥ ꯃꯃꯥ ꯍꯣꯏ ꯂꯥꯛꯑꯗꯤ ꯆꯣꯞꯅꯔꯅꯤ, ꯑꯩꯁꯨ ꯏꯔꯨꯖꯊꯣꯛꯎꯈꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯕꯨꯡ ꯑꯗꯨ ꯋꯥꯁꯔꯨꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯌꯥꯎꯁꯪ ꯃꯇꯝꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯔꯦꯟꯇ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯂꯥꯛꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯏꯐꯪ ꯐꯪꯗ꯭ꯔꯦ꯫ ꯐꯣꯟ ꯀꯣꯜ ꯇꯧꯕ, ꯃꯦꯁꯦꯖ ꯊꯥꯅꯕ ꯅꯠꯇꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯁꯨꯡꯐꯪ ꯍꯦꯛ ꯐꯪꯗ꯭ꯔꯦ꯫ ꯀꯣꯂꯦꯖ ꯆꯠꯄꯗꯁꯨ ꯕꯪ ꯇꯧꯔꯒ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯆꯥꯟꯁꯄꯨ ꯐꯪꯂꯕꯗꯤ ꯍꯦꯟꯅ ꯅꯛꯁꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯑꯕꯨꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯤ ꯅꯠꯇꯦ꯫ ꯃꯣꯅꯤꯒꯤ ꯐꯤꯖꯦꯠ ꯆꯛꯆꯥ, ꯃꯑꯣꯡ ꯃꯇꯧ, ꯃꯐꯤ ꯃꯔꯣꯜ ꯀꯣꯝꯕ, ꯌꯥꯝꯅ ꯈꯠꯄ ꯂꯥꯡꯕ ꯑꯁꯤꯗ ꯑꯕꯨꯡꯅ ꯃꯤꯇꯥꯔꯨꯕ ꯈꯛꯇꯅꯤ꯫ ꯑꯕꯨꯡꯅ ꯂꯧꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯤ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯣꯅꯤꯁꯨ ꯁꯍꯔꯒꯤ ꯅꯤꯟ ꯈꯣꯡꯕ ꯃꯔꯛꯇ ꯆꯥꯎꯔꯛꯄ ꯅꯨꯄꯤ ꯑꯣꯏꯕꯅ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯀꯌꯥꯒ ꯄꯨꯜꯂꯨꯔꯕ ꯅꯨꯄꯤꯅꯤ꯫ ꯑꯕꯨꯡꯁꯨ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯀꯣꯂꯦꯖꯀꯤ ꯃꯃꯥꯟꯅꯕ ꯀꯌꯥꯅ ꯇꯝꯂꯛꯄ ꯃꯌꯥꯝ ꯑꯁꯤꯅ ꯑꯕꯨꯡꯅ ꯃꯣꯅꯤꯕꯨ ꯂꯥꯞꯊꯣꯛꯅꯅꯕ ꯃꯔꯝ ꯑꯃꯁꯨꯅꯤ꯫ ꯑꯁꯨꯝ ꯈꯠꯄ ꯂꯥꯡꯕ ꯇꯧꯔꯤꯉꯩ ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯝꯁꯨ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯕꯨꯡ ꯂꯥꯏꯔꯤꯛ ꯄꯥꯍꯧꯗꯕ ꯀꯌꯥ ꯑꯁꯤꯅ ꯃꯊꯥ ꯁꯥꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯋꯥꯈꯜꯗ, "ꯏꯃꯥ, ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯊꯝꯂꯝꯕ ꯑꯁꯥꯗꯣ ꯀꯥꯏꯒꯗ꯭ꯔꯥ? ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯁꯛꯁꯤ ꯀꯔꯝ ꯎꯠꯀꯅꯤ? ꯑꯩ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒꯦ꯫ ꯃꯣꯅꯤꯒ ꯃꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯃꯥꯡꯂꯅꯤ꯫ ꯑꯩ ꯃꯥꯕꯨ ꯍꯩꯁꯤꯡ ꯂꯣꯏꯅꯗꯕ ꯌꯥꯗꯦ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯃꯥꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ"꯫ ꯑꯁꯨꯝꯅ ꯑꯕꯨꯡꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯃꯣꯅꯤꯗꯨ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯕꯨꯡꯅ, "ꯃꯣꯅꯤ, ꯑꯦꯛꯖꯥꯝ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯂꯕꯅꯤ, ꯑꯩ ꯂꯥꯏꯔꯤꯛ ꯉꯥꯛꯇ ꯄꯥꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯋꯥ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯣꯅꯤꯁꯨ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯐꯣꯟꯗꯨ ꯊꯝꯗꯕ ꯌꯥꯗꯕ ꯑꯣꯏꯕꯅ ꯑꯗꯨꯃꯛ ꯊꯝꯃꯦ꯫ ꯃꯦꯁꯦꯖ, ꯚꯤꯗꯤꯑꯣ ꯀꯣꯜ ꯄꯥꯛ ꯇꯧꯅꯗ꯭ꯔꯤ꯫ ꯃꯣꯅꯤꯁꯨ ꯄꯦꯟꯗꯕ, ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯇꯦꯛꯁꯀꯤ ꯈꯨꯠꯊꯥꯡꯗ ꯃꯌꯥꯝ ꯑꯃ ꯊꯥꯏ꯫ ꯑꯗꯨꯕꯨ ꯃꯦꯁꯦꯖꯇꯤ ꯄꯥꯛ ꯍꯟꯗꯦ, ꯃꯔꯛ ꯃꯔꯛꯇ ꯍꯟꯕ ꯅꯠꯇꯅ꯫ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯄ ꯅꯨꯃꯤꯠꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ꯫ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯣꯏꯅꯕ ꯑꯗꯨꯗꯤ ꯇꯧꯗ꯭ꯔꯦ꯫ ꯄꯥꯛ ꯂꯣꯏꯅꯗꯕ ꯃꯤ ꯑꯃꯒꯨꯝ ꯏꯀꯣꯏ ꯍꯦꯛ ꯀꯣꯏꯅꯔꯦ꯫ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯦ꯫ ꯑꯕꯨꯡꯁꯨ ꯌꯨꯝꯗ ꯀꯨꯝꯗ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯃꯣꯅꯤꯗ ꯀꯩꯝꯇ ꯍꯥꯏꯔꯝꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯈꯨꯡꯒꯪꯒꯤ ꯏꯆꯤꯛ ꯆꯤꯛꯄ, ꯁꯍꯔꯒꯤ ꯅꯤꯟ ꯈꯣꯡꯕ ꯌꯥꯎꯗ꯭ꯔꯕ ꯄꯣꯛꯅꯐꯝ ꯎꯕꯗ
ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯒꯥꯔꯤ ꯇꯣꯡꯅ ꯇꯣꯡꯅ ꯃꯣꯅꯤꯒꯤ ꯋꯥꯈꯜꯁꯨ ꯑꯗꯨꯃꯛ ꯂꯥꯛꯂꯦ꯫ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯍꯥꯏꯕꯁꯤꯅ ꯃꯤꯒꯤ ꯃꯁꯛ ꯃꯇꯧ ꯇꯥꯛꯏ꯫ ꯃꯇꯝꯁꯤꯗꯗꯤ ꯑꯀꯧꯕ ꯗ꯭ꯔꯦꯁ ꯃꯇꯠ ꯃꯔꯥꯡꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄꯅ ꯍꯦꯟꯅ ꯄꯥꯝꯅꯕ ꯌꯥꯝꯅ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯗ꯭ꯔꯦꯁ ꯀꯌꯥ ꯑꯁꯤꯅ ꯃꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯣꯡꯍꯟꯕꯁꯨ ꯑꯗꯨꯃꯛ ꯉꯝꯃꯤ꯫ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜ ꯀꯌꯥꯒꯤ ꯍꯧꯔꯛꯐꯝꯁꯨ ꯑꯣꯏꯔꯤ꯫ ꯅꯨꯄꯥꯁꯤꯡꯁꯨ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯇꯨꯡꯗ ꯀꯔꯤ ꯊꯣꯔꯛꯀꯗꯒꯦ ꯈꯜꯂꯨꯕ ꯇꯧꯗꯅ ꯑꯄꯥꯝꯕꯗꯨ ꯐꯪꯂꯒ ꯂꯣꯏꯔꯦ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯅ ꯃꯁꯥꯒꯤ ꯃꯈꯣꯡꯗ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯖꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯇꯣꯟ ꯆꯣꯡꯕ ꯉꯝꯗꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯖꯗꯕꯅꯤ꯫ ꯃꯇꯝꯁꯤꯗꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯄꯨꯟꯁꯤꯁꯤ ꯌꯥꯝꯅꯃꯛ ꯂꯨꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯣꯔꯦꯜ ꯃꯥꯡꯁꯤꯜꯂꯛꯂꯤ꯫ ꯂꯨꯔꯤꯕꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯕ ꯋꯥꯠꯄ ꯑꯁꯤꯗꯒꯤꯅꯤꯁꯨ ꯍꯥꯏꯖꯅꯤꯡꯏ꯫